Henry Fordna hairami. V8 engine si Henry Fordna malemda khudol torambani. Mi khwaina phangnariba sima maong sida mahakna lairik yamna tamlakhide. Tasengna hairabada masagi sahi taraga mari surakpa matungdagidi mahak school tamba tokre. V8 engine puthoklabadi magi company yamna kanagani haiba mahakna munna khangi adubu karamna sagani haibadudi khangde. Aduna magi da thabak tawriba yamna lairik hairaba natraga khangba haiba misak kayada madugi engine ama sanaba hai. V8 engine haibasidi sabada oithokloidoba pot amani haina makhoigi mot pirakhi. Adubu V8 ama sananaba makhoina taksinba tokte tha kharagi matungda magi mi singduda nakhoina V8 saba ngamlabra haina hanglubada makhoina khumlakhi. Kari pot saba yagani haiba aikhoi khangi amasung sabada oithokloidoba adubusu aikhoina khangi. V8 haibasi oithokloidoba potni. Asum dauduna tha kya haukhre adubu Henry Fordna hai aigi V8 tu aidi pamida. Adudagidi pongkoi kuidana oithokloi hairamba mising adu adumak V8 engine puthorakhi. Karigino makhoina lairik tambadagi hairakba akaknaba lawsing gyan adugi wangba lana thabak khanthaduna oibani. Tawbada yagadaba thabaksing dudi gyan simana aikhoi tambi amasung karigumbada masidagi hendokpa ngamloi haiba aranba ngamkhaigi para khalasu aikhoida takpi. Khoimu khwangjengba prakriti aikhoina para tamba darkar lei. Bigyanik singi mot matung inna masagi haksang yamna lumhalli amasung magi masadi tenmalli. Aduna mahak paiba ngamloi asini. Tawigumasung madugi wafamdudi khoimuna khangluba tawde amasung adum paiduna chatli. Nasada leijaba sakti sang khangjaba tawrudana madugi wangma lana nahakna thabak kaya pangthok lubada natomta ngaksai. Thabak ama tawge khana ahanba yengba matamda maduda ngamloidawba manba matang urabadi khallabadi nahak hajanai. Mi amada leihalliba ngamloidawba manba posak asi mi masana khanjaba wafamni. Simana maram oiduna nangna tawge khanba thabakta apanba leihanganu. Sel oina natraga pot oina singlakpa ngamloidaba mising adugisu karigumba thabak khara tawbiyu mateng pangbiyu. Malemda sakhanglaba wakhal lainagi layengba Dr. Carl Manigarna nongma kanano amana hanglui. Mi ama nervous breakdown tawgadawre khanglaba mi amada nahak kari pautak pigani. Tariba mi mayamdunadi khalle ahaiba doctor amagi manakta chatlaga tanaruso haina mahakna khumlakani haina. Tawigumasung mahakna adumak khumlaktre. Mana hairai anaba miduda aidi asumna hainingi. Sahargi atoppa chidai asi phawba chatlu leita lairaba mi ama thiyu aduga midugi mateng ama pangbiru. Adum haina tawrabadi aikhoigi isagi leiriba nungaitabadu kokpani. Kayarak hana aikhoidi isagi awaba nungaitaba aduda naisinduna khanduna adum leibani tawdabrane. Isagi ibuk thoki magi thawinsin yaudana thabak ama tawnaba chongsilu maduda isagi magul helhalli. Mi adudagisu khulang laman oina mateng phangani khanduna nangna mingonda mateng panglani nangonda mahut hanjinnabagi wakhal ama poi. Mi dudagi mamal singlakani natraga atopa pot ama phanglakani haina khalludana pithokpagi thabak tawrabadi maduna nahaki self esteem wangkhathalli. Sidra leitaba gun leige hairabadi lawsin batanatana pithokpasu darkar lei. Mingonda thagat wahai piba amasung mina pirakpasu lawsin batamu. Thagatpam thokpa ningthina thamoi sengna thagatpagi tanja amata nanthokhanggenu. Kauroidabadi thamoi sengba haiba wahai sini. Kanagumbana nahakpu thagalaklabadi madu chinglemna amasung ningthina wahai ani khaktang hayo. Thank you asi haina. Madu nolokpa lebak masa tabagi matawni. Tawruba thabaki afafata daita lawba ngamu.
ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛꯀꯤ ꯑꯐ-ꯐꯠꯇ ꯗꯥꯏ ꯂꯧꯕ ꯑꯃꯁꯨꯡ ꯏꯔꯥꯜ ꯊꯩꯗꯣꯛꯅꯕ ꯇꯧꯕꯗ ꯂꯥꯞꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯑꯣꯖꯥꯗꯨ ꯅꯨꯡꯁꯤꯗꯦ ꯅꯠꯇ꯭ꯔꯒ ꯕꯤꯖꯌꯗꯨ ꯍꯩꯅꯗꯗꯨꯅ ꯐꯦꯜ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯁꯥꯇ꯭ꯔꯅ ꯉꯥꯡꯕꯒꯤ ꯃꯇꯧꯗꯨꯗꯤ ꯇꯧꯔꯣꯏꯁꯤ꯫ ꯃꯗꯨꯗ ꯁꯥꯊꯤꯅ ꯃꯥꯡꯖꯔꯤꯕꯁꯤ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯏꯁꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯗꯥꯏꯇ ꯂꯧꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄꯗ ꯗꯥꯏꯇ ꯄꯤꯕ ꯊꯕꯛ ꯇꯣꯛꯁꯤ꯫ ꯃꯗꯨꯝꯅ ꯇꯧꯔꯕꯇꯗ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯄꯨꯟꯁꯤꯒꯤ ꯃꯒꯨꯟ ꯋꯥꯡꯈꯠꯍꯟꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯪꯕ ꯈꯨꯗꯣꯡꯆꯥꯕꯅ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕ ꯊꯧꯗꯥꯡꯁꯤꯡꯗꯒꯤ ꯍꯦꯟꯅ ꯂꯨꯝꯕ ꯄꯣꯠ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕ ꯗꯥꯏꯇ ꯑꯗꯨ ꯂꯧꯔꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯙꯤꯀꯥꯔꯁꯤꯡ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯅ ꯉꯥꯛꯇꯨꯅ ꯊꯝꯕ ꯌꯥꯔꯛꯂꯣꯏ꯫ ꯏꯔꯥꯜ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕꯗ ꯑꯁꯣꯏꯕ ꯊꯕꯛ ꯑꯗꯨ ꯄꯤꯕ ꯁꯃꯁ꯭ꯌꯥꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯁꯃꯁ꯭ꯌꯥ ꯄꯨꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯄꯜꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯗꯥꯏꯇ ꯂꯧꯐꯝ ꯊꯣꯛꯏ꯫ ꯑꯍꯥꯟꯕꯗ ꯏꯁꯥꯗ, ꯑꯅꯤꯁꯨꯕꯗ ꯏꯃꯨꯡꯗ, ꯑꯍꯨꯝꯁꯨꯕꯗ ꯁꯤꯟꯐꯝꯗ, ꯃꯔꯤꯁꯨꯕꯗ ꯁꯃꯥꯖꯇ ꯑꯃꯁꯨꯡ ꯃꯉꯥꯁꯨꯕꯗ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯗ꯫ ꯎ ꯋꯥ ꯑꯅꯧꯕ ꯊꯥꯖꯤꯟꯗꯨꯅ, ꯂꯩꯍꯥꯎ ꯆꯦꯟꯊꯈꯤꯕ ꯊꯤꯡꯗꯨꯅ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯃꯥꯡꯍꯟꯗꯅ ꯊꯝꯗꯨꯅ ꯑꯁꯪ ꯑꯃꯥꯟ ꯍꯧꯔꯤꯕ ꯀꯌꯥꯁꯤꯕꯨ ꯍꯦꯟꯅ ꯐꯖꯍꯟꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯇꯣꯞꯄ ꯃꯥꯂꯦꯝ ꯑꯃ ꯂꯩꯔꯕꯒꯨꯝꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯈꯣꯏꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯕꯨ ꯂꯩꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯅꯕ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯂꯦꯞꯇꯅ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯟꯒꯤ ꯁꯦꯟꯅꯕꯤꯒꯗꯕ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟꯕꯤꯒꯗꯕ ꯃꯤꯗꯨ ꯑꯩꯈꯣꯏꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯗꯥꯏꯇ ꯃꯁꯛ ꯈꯪꯅ ꯊꯕꯛ ꯇꯧꯗ꯭ꯔꯕꯗꯤ ꯇꯨꯡꯒꯤ ꯏꯆꯥ-ꯏꯁꯨꯅ ꯑꯩꯈꯣꯏꯕꯨ ꯀꯔꯝꯅ ꯉꯥꯛꯄꯤꯒꯅꯤ? ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯁꯤ ꯆꯍꯤ 85ꯒꯤ ꯆꯥꯡꯆꯠꯅꯤ ꯍꯥꯏꯅ ꯂꯧꯕ ꯇꯥꯔꯕꯗꯤ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯆꯍꯤ 40 ꯁꯨꯔꯕꯗꯤ ꯅꯍꯥꯛꯅ ꯍꯤꯡꯒꯗꯧꯔꯤꯕ ꯑꯁꯥꯡꯕ ꯃꯇꯝꯁꯤ ꯅꯨꯃꯤꯠ 365ꯅꯤꯗ 35ꯒ ꯄꯨꯔꯤꯕꯒꯤ ꯐꯣꯜ ꯑꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤ ꯅꯊꯟꯇ ꯍꯪꯖꯧ꯫ ꯃꯁꯤꯒꯤ ꯃꯇꯝꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯝꯒꯗꯧꯔꯤ? ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯗꯥꯏꯇ ꯃꯁꯛ ꯈꯪꯂꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯂꯧꯅꯕ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯕꯨ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯍꯜꯂꯕꯅꯤ꯫ ꯂꯤꯆꯠ ꯉꯥꯛꯇꯨꯅ ꯆꯠꯅꯕ ꯂꯦꯞꯇꯅ ꯆꯥꯡ ꯅꯥꯏꯅ ꯆꯠꯊꯧ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯤꯆꯠ ꯉꯥꯛꯅ ꯆꯠꯆꯕꯅ ꯅꯨꯡꯉꯥꯏꯕꯕꯨ ꯃꯥꯡꯍꯟꯕ ꯇꯧꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯗꯨꯅ ꯊꯣꯏꯅꯗꯨꯝ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯕ ꯄꯤ꯫ ꯄꯤꯊꯣꯛꯄ ꯃꯒꯨꯟ ꯑꯃꯁꯨꯡ ꯊꯕꯛ ꯇꯧꯕꯁꯨ ꯉꯝꯕ ꯃꯤꯁꯛ ꯀꯌꯥ ꯅꯈꯣꯏꯅ ꯎꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯨ ꯄꯨꯟꯁꯤ ꯃꯍꯩ ꯌꯥꯟꯗꯕ ꯃꯥꯏ ꯄꯥꯛꯇꯕ ꯃꯤ ꯑꯣꯏꯔꯤ꯫ ꯅꯈꯣꯏ ꯅꯤꯡꯕ ꯀꯥꯏꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯧꯊꯣꯔꯛꯄ ꯁꯥꯖꯠ ꯂꯤꯆꯠ, ꯋꯥꯈꯜ ꯈꯨꯈꯟ ꯃꯑꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯀꯔꯕꯥꯔꯗ ꯑꯃꯥꯡꯕ ꯑꯣꯏ, ꯍꯛꯆꯥꯡ ꯐꯠꯍꯟꯗꯦ ꯑꯃꯁꯨꯡ ꯃꯤ ꯑꯇꯣꯞꯄꯒ ꯂꯩꯅꯕ ꯃꯔꯤ ꯐꯍꯟꯗꯦ꯫ ꯃꯈꯣꯏ ꯄꯦꯟꯗꯦ, ꯃꯅꯤꯡ ꯊꯨꯡꯗꯦ ꯑꯃꯁꯨꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯃꯔꯥꯏꯕꯛꯄꯨ ꯅꯤꯟꯗꯥ ꯇꯧꯏ꯫ ꯃꯁꯥꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯗꯨ ꯂꯤꯆꯠ ꯉꯥꯛꯇꯨꯅ ꯆꯠꯇꯕꯗꯒꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯄꯟꯊꯨꯡ ꯑꯃ ꯊꯝꯃꯨ꯫ ꯐꯪꯅꯤꯡꯕ ꯄꯥꯟꯗꯝ ꯃꯁꯛ ꯊꯣꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯅ ꯃꯤꯗꯨꯅ ꯃꯥꯅ ꯆꯠꯀꯗꯕ ꯃꯥꯏꯀꯩ ꯈꯪꯍꯜꯂꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯄꯟꯊꯨꯡꯗꯨ ꯐꯪꯂꯛꯄꯗ ꯊꯕꯛ ꯄꯥꯡꯊꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯍꯜꯂꯤ꯫ ꯐꯪꯂꯤꯕ ꯄꯟꯊꯨꯡꯗꯨꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ, ꯃꯗꯨꯒꯤꯗꯃꯛꯇ ꯎꯔꯤꯕ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡꯗꯨꯅꯤ꯫ ꯃꯈꯣꯏꯁꯤꯅ ꯄꯨꯟꯁꯤꯗ ꯑꯔꯊ ꯊꯣꯛꯍꯜꯂꯤ ꯑꯃꯁꯨꯡ ꯅꯤꯡꯕ ꯊꯨꯡꯕ ꯄꯤ꯫ ꯑꯩꯈꯣꯏꯅ ꯌꯧꯕ ꯉꯝꯂꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯒ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯨ ꯌꯧꯔꯒ ꯐꯪꯂꯛꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗꯤ ꯃꯔꯨ ꯑꯣꯏꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯍꯜꯂꯕꯗꯤ ꯄꯥꯟꯗꯝꯗꯨ ꯐꯪꯅꯕ ꯆꯪꯁꯤꯟꯕ ꯈꯣꯡꯊꯥꯡ ꯃꯅꯨꯡꯗꯨꯗꯅꯤ꯫ ꯃꯗꯨꯅꯤ ꯁꯦꯜꯐ ꯏꯁꯇꯤꯝ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ꯫ ꯄꯥꯟꯗꯝꯐꯝ ꯑꯃ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯑꯣꯏꯒꯗꯕ ꯃꯑꯣꯡꯗ ꯋꯥꯈꯜ ꯈꯟꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯕ ꯄꯥꯟꯗꯝꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯒꯅꯤ꯫ ꯃꯗꯨꯅ ꯁꯦꯜꯐ ꯏꯁꯇꯤꯝ ꯍꯟꯊꯍꯟꯒꯅꯤ ꯑꯗꯨꯒ ꯑꯣꯏꯒꯗꯕ ꯄꯟꯊꯨꯡꯗꯤ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯊꯧꯅꯥ ꯄꯣꯛꯏ ꯑꯃꯁꯨꯡ ꯑꯋꯥꯡꯕ ꯁꯦꯜꯐ ꯏꯁꯇꯤꯝ ꯂꯩꯍꯜꯂꯤ꯫ ꯑꯐꯕ ꯑꯋꯥꯡꯕ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯧ꯫
George Washington hairami, nasagi mingchat pu lumna khanjarabadi, afaba awangba gun chenba miyoi loino. Maramdi, fattaba sanga taurugadabagi saruk mi kana amataga, tinadaba nathanta tarak laibana hena fai. Marup ki sangyeng. Marup tinabani haibagi wafamda mi amabu tauroidaba fattaba thabak taunaba insilli. Mi ayambana asumna hai, nang sibu aigi marup natro. Kauroidabadi, asengba marupti magi maruptuna awaba taba sokpadu uba pamde haibasini. Karigumba aigi marupna yamna hena yu thaksin kiba uba tarabadi aina gari du thaugani. Mabu namduna gari paheloi. Marup amana mang kigadabagi saruk mana ngahak sauzabana hena fai. Hoine, ngasidi kharasu ingine haiduna maga loinariba mi singduna waraudanaba mana ngamoidaba sangdagi hena thaksinba aikhoina toina thengnai mahak tungda phibam charoi wagani haiba thoina khaluduna marup oibagi mingda kanagumba amana karigumba ama taunanaba akanba ithil pisinba asi tasengnamakidi madudagi marup masak khangba yarabani nahakna khudong sadaba phibamda leiraga awaba taraga nangi maruptu kadaida leini kamdawni mahakna nangbu mateng kayam panggadawri aduga khwaidagi maru oiba wafam amana mahak ngasi afaba wakhal puksel phajaba khangadra hayeng nangbu awabadagi kanba afaba marupki wakhaldu kadaidagi lakadawri phajaba lamchat chatpa miga loinarabadi tinarabadi self esteem semgalakpada mateng oi loinariba marup mapanga pisilakpa ithilgi sapu achumba thabak amagidamakta lepningbagi apamba wakhaludagi marup mapang tinaba mising kainaningdabagi apamba hengalaklaba matangduda mi amagi thauna amasung magi asengba saktam watpagi mayek sengna ulai yana yanaba mina warau khidana chatpadi khudong sadaba thokti loinaba marup mapangna harawi amasung mina mabu karem nabigadabadagi kokpa ngammi matang sidani awangba self esteem leiba miga ataiga khenaribasi ahal amaga angang amaga khenareklibasi su matang aswaidani khudam khara mi ataina mangonda nokna bidanaba school tamliba apikpa angang singna mina haiba wa illi thabak tawi mamanaba ataina phagi tawbirakani khalubada angang singna wahangi paukhum piba ngamde karkhanada thabak suriba sinmina magi suminnariba misingda mapukning nungai khidanaba tawada magi thabaktu hena phajana sude makhoiga thak manana tawi henjindaba yai marap tawna chatpa mi kyana hai henjindaba yai marap tawbana faida aidi khajiktang tawraga hekta tawthoi masida leiriba wahangdi henjindana yai marap tawraga tasengna yarabra farabra ahanbada namthak tawbagi matangda anisubada minamba ngangbagi matangda ahumsubada huranba thabak tawbada marisubada drug chabagi matangda mangasubada lona nupi koiba nupa ngangnabagi matangda kanagumba kharana masi chatnaba yaba niyam ama oina putoktuna toina hai aidi aina pamba matamda hekta tokpa ngammi fattaba hainabigi sapu asina pukninggi akanba fireptagi hena mapangal kali haibasi makhoina khangdabagum tawi nabuk thok naromdomna thabak taw mapangi thawinsinna tawganu nongmadi kanagumba mi ama yamna monda nungairura male ayuk nganta aingonda telefonda hairai adomguba nagul leiba midi malemda atangbani adomna yamna kanaba afaba thabak kaya tawbiba ai adomga sak khangnajaningi amasung adomga khangnajai haina mimangda chauthoksaningi magi wangangdu phagi mande tasengna thawai yauna haibani wahaidu taraga ai kamdoromdo womale hainingai leitana nungai pukningda penjai tawigamasung mathangi nimittadi nupadu monda nungai taba khoidou saugatpa namit oirura male
ngantana phone da aingonda hairei kadargi mi utpat tauba mi mifatta aikhoigi sangsara sida khwaidagi namthak tawriba misakse nahakni adu tabada aigi pukningda kari farungani hainingai leitana nungaite sauningi adunadi ahanbada mana nahak apawa mini hairakpada ai yamna nungaiki aduga mathangdana mana nahak phataba mini hairakpadana ai yamna nungaikide aigi punsi asibu kanana khurji pairibagi tasengnamak hairabada mana paire asiguma maongda aigi punsida chathaba pamgadra sukpam pamde tawriba maongsidi mapandagi pirakpa chaitheng saphuna aibu humduna chathalle ibuk thoktagi lakpa wakhalgi matung inna ai thabak tawningi miduna phone da aibu yamna afaba achowa mini hairakpadu taba nungai harawi adubu adugumba wahaido mana aingonda haibiraktrabasu aina itomta sum khanjabada ai afaba mi ama oina adum leiri fataba thabak tawdri aduga mathangi nimitudana mana aibu thina haiba matamduda madu ahanma tabadadi tasona thinbadawna tawi adubu maduna aigi pukning hantahanba mingsat chokhanba tawde maramdi ai itomta khanjabada ai afaba mi ama adum oiri nangna aibu sauningahle haina mi amana haiba tarabadi magi wakhaldo khurji paiduna chatlibasi magi wakhal nattaba mapangi posak ama oire tawigamasung ai saure natraga ai saurakadawre haiba tarabadi thabak ado magi mapukningna khallaga matomta insanjaduna tawjabani Eleanor Roosevelt na hairami nasagi napukningna natomtana khanjaba natrabadi kana amatana nangbu atonba hantaba thake mini haina khalhanba ngamloi Bharat ki muni amada lambi chatpa nupa amana phajadaba athiba wahai kaya sizinaduna saibagi thainagi ariba wari ama lei asauba machet amata uttana muniduna tuminna taduna lei adudagidi khara nganglaga nupadugi chainanaba athiba wahai leiraktre lepkhre muniduna nupaduda hangi khudol pot ama pirubada karigumba miduna lau haiba yaraktrabadi pot adu kanagi mapot oina leigani nupaduna khumlai piruriba midugi adum oizagani munina hairai nangna aingonda piriba posak singindo aina amata su laude asi hairamlaga muniduna chatkre nupaduna sangnaduna leptuna leihawi munidu mapukningi thawinsingi matung ina mapangi khut yauduna thabak tawribani aikhoina isagi nattaba mapalgi potta daida tawduna maral khangjinduna leiriba makhai aikhoidi nungaitaba awaba phangduna asum leigani amasung tawpham khangdaba wakhal pokani aikhoina khaluba wakhal amasung tawruba thabaki afa fattagi daida lawba ngamjadrabadi aikhoi isabu sumthoksaba ngamloi ahongba purakloi maduda lawgadaba ahanba khongthangdi makhagi wahangsing asi hangba aduni ahanbada karigino aina ningba kairiba anisubada karigino aina sauriba ahumsubada karigi ai pukning pikthari adu oirabadi awabadu khudum channanaba lanthoknabagi lambi uwa phanglaklagani nungaiba haibasa positive self esteem dagi lakpa posakni kari thabak tawbada nungaiba poi haina nahakna miyoi kyada hanglubada paukhum tongan tonganba kya phangani makhoina hairakpasingidu anambana pochai oina laugani tawigamasung madudi achumba paukhum nate phibam ama oibadani nungaiba phanglibadi posak ama phangba aduta nate kanagumba amana magi punsida pot pumnamak phangba mapu oiba yai amasung nungaitaba yai madugi ona tainabada karisu leijadaba mi amana nungaiba phangba yai nungaibadi nungi oiba potni kurakna pangkhakni nungaiba haibasi nahakna kurak phage tanabada madi adum paiduna chatkigani nangna leptuna tuminna leiraga kuraktuna paisilaktuna nangi narengbanda tonglagani